ngasize aise nakupi kitang darkar oirapa adudugi kitang ama hapjarage ado ngasi numisida tha mu phalpase kamai tawngge de yengase ko mayam sise si nakupi se aina frozen da he thamme na haijabado kudakta dum hadi kuina thamba yaeba kudakta laiba chappa phak taba khoppa leitraga su sumaina khar leichalaga ado ngasai oina jamtho thamjarambane boko ado magi niti niyom da ucharake ba ko kamai tawraga tawe habado sumaina ayukta aina senga jamtho thaname ado machumje loi khakre machumje khaabani na hojikti aina sise ready made ta soiraga thamrage ko soiraga thamraga hayeng adum thak thak lokhoga chabe yare ko pura fresh adum ondoine nahan mamanga thambadudi aina chamdabida amuk thamme dusu kasum kaide amuk lokhoga chame chamdabida thambaduna aina soidoktabida thamjai ko adu sisidi pura chambasu lorebanina pura soidoga adum thamgrage hayeng kaina tawnaba adum nungainabagidamata chamdasu leitre fazana manthoga samthoga thamine masum khalineba magi masum cho launa hanjanbado yadeba ko ising maningi changdu yawagadi hayeng kuina thamba yarudoine patkidoine aduna sumaina sandoga thanamba ayukta chamaga thanambane hojik nungdang thaba khale nungdang sida chapchana adum ising maningi changdo kangaga lerame nungsada phawwa yadeko urum amada adum koi imungda adum sum thambaneba adu machumdo mathanda nungsitta chachakhiba haitare nungsitna kangjaba nuksada phawbududi yaroi wandaga loina nakupi se maroise to hanjanjaragi ko sise thilaire yongsa kisu habiro khopo habdo dum ai haijarake duwa sisidi ten takna sum khabi maroi se kamaina thamge haibado yam no aina sumaina sijinaba yaiba koina yungi freeze areba amada heta dum barab sabagido aduda dum hapiyo freeze asoba dagi deep freezer leite khote haraga so ke morning ai oide barab sabagi din ko sap mane yam hani aduda dum khara dum hapki matanda sina imati kanabadi kayam kanarani hayeng laiba pharakaba nungju nungsa haiba lairaro ngonda nungsi sena ana loi ko ko am thopirani ni lothopirani phajana tai ona ndaga loi thambirasina ai hayeng khaga kanghobu ngoro amabu tawro sine yai fare mya maroi inga si nakupi ki video sema numit sida ko aina mamangda hapchan ge banumi to athugi do da thamjan gi bagi video mate pi yawrumdre ko mai da yawrumdre no khangdre ka aga lairame ko adi save tawrumdra male ba ado ngasi je aise nakupi kitang darkar oirapa adudugi kitang ama hapjarage ado ngasi numisida tha mu phalpase kamai tawngge de yengase ko mali Phadi hepet phadri male tang wali ko sile ko 19 October gi ado kitang tanda sare duda ai ngasi je ucharage ai sing ngasi se video matik ko yom da du nungai ta ngasi thau kitang ngoge ne kitang khaidok ke tawba aduga matang su sare mayamda tibam se kamai leige de yeng ne se ko to sise chuman leirame kitang na dum yanida kitang kaki kaino ni ko makon gi krok lawi ni ai sawo ya ado pura dum fresh kon gi ni se ngawraga chara pada manam mahau ke mangde sumaina nuai dum sijina ba yai ko myam aduna ingol chawraga su sumaina thambi basina yam laina nuai na matamang da bi thabak chilak pada sijina ba yam nuai bane ado myam ngasi gi di bye bye